खुरुमजरी लक्ष्मी कोंखामना हौजिक अयुकी ममी टीवी न्यूज अपडेट पिजरी पाउ सनुना पिजरी मालेम की अतई मफमदा पांगथोकनबगुम इंटरनेशनल डे ऑफ ओल्डर पर्सन्स की थौराम ngasi स्टेट की थाकता चीफ मिनिस्टर एन बिरेन यावना पांगथोकरे Department of Social Welfare Sinduna the resilience and contributions of other world haiba thimda iboyai sumang lila sanglen da pangthokpa thoram aduda social welfare ge minister as dingo health minister Dr. Sapam Ranjan amade lenga ki makok thongba official singna saryaki thoram aduda chief minister N Birena ahal singh da khudol tamduna ikai khumna ba utke Senior Citizens Forum Imphal East na susinduna Manipur Legislative Assembly ki Speaker T.S. Satyabrata yauna International Day of Older Persons ki thoram ase Brahmapur Nahabam da leiba Dharmalaya Holda pangtokhe Resilience of all persons in a changing world haiba thimda pangtokpa thoram aduda Manipur Legislative Assembly ki Speaker T.S. Satyabrata KFN PD Minister L. Susindro amade Lamlai SG MLA KS Ibom Chana Mathang Sina Chief Guest of Honor amade President Oina Saryaki Thoram aduda Imphal East District ki manung dalaiba ahal singda kudol tamduna ikai kumna utke Thoram aduda Advocate B Supriyana handak chahigi International Day of Older Persons ki theme oiriba Resilience of Older Persons in a Changing World gi matangda wangangke Lamdam asida kundariba apikpa furup singidama United Committee Manipurna matam pumbada lepli haina UCM ki President Joy Chandra Konthau jamna phongdorokli Wafam ase ngarang UCM amasung Agriculture Department anina sinduna paring naina chatharakpa Farmer Training Program gi sarugamo oina purum likli da pangthokpa thoram amada Joychandrana phongdokhibani Mafam aduda nga machalising mga rom yantokiba thoram aduda Joychandrana hai purum likli da kundariba singasi apikpa furup oirabasu aikhoi amattani haibagi wakalon aduna mang tharaga thoram asi sinbani apikpa furup yokhatuna matik chaba mafam ama phanganba haibasi UCM gi wakalone Lamdam asida kundaminariba achoba furup singna apikpa furup singbo yotsinaba honabigano Maikai asom gi lomi singna matam gi oina honglagliba lawu patap sing induna thabak tawbagi tangai fadaba lay Training program asida expert singna phongdok lamba wafam sing thabak to onthok naba honase loinana lengang na piriba tongan basa khotarangi scheme sing phangnaba honabada UCM gi maikai dagi su angama mating pangani aikoi amatani haibagi wakalonda thabak tawminaduna lamdam ase Kanminasi haina Joy Chandra makata na phongdokhe COVID-19 laichana maram oiraga chahi ani lab luraba state level kut Manipur Churchanpur gi tuibong rangda mathang tha November gi tang amada pangthoklagani haire hiramasi gi matang da state level kut committee gi secretary su oiriba Manipur police ki DGP P Dongel na thadurakpa cherol amana hai kut festival gi khwaidagi chawba thoram ama oiriba Miss Good Beauty Pageant saruk yagadaba candidate singi screening tasgi tang nipanda all ambulanda laiba kut cookie inda pangthokane Miss Kuta saruk yaningba candidate singna hairiba numit asida mafam adumak tadagi form loba yagane masagi chahitara nipan suraba mayum pandribi nupi singna masagi S proof oiba yaba document sing loina rakadabane Miss Good Beauty Pageant ki winner da lupa lakh ama ahanba runners up da lupa lising khuputara manga ani suba runners up da lupa lising yangkai amade subtitles ki mingthol phanglabi myoi manga da lupa lising kun gi senfam sing so langthokani haina cherola duna makha tarakli National Film Awards ceremony ngarang New Delhi da pangthokhibaga loinana Manipur gi filmmaker Haubam Pawan Kumar da mahaki film Pabung Siamna Best Biography ki award phangduna India ki President Draupadi Murmuna Rajat Kamal Award kusinaduna ikai kumnaba utkre Haubam Pawan Kumar gi Pabung Siam Sarma ase Manipur gi saknairaba filmmaker Aribam Siam gi punsi amasung thabakta yumpham oiraga puthokpa film ni film ase Ministry of INB gi Film Division Mumbai na puthokpani amasung Haubam Pawan Kumar na direction pibani Pabung Siam hariba film ase Goa da pangthokiba Indian Panorama gi yangkhainithoi suba International Film Festival of India da utpangamke Taramari suba Manipur State Film Award lisingani kunithoi da Best Biographical Film amasung Taramari suba Manipur State Film Award lisingani kunithoi da Best Director gi award phangkrabane India gi President ang ngarang yanthokliba Humfunipan suba National Film Award lisingani kunithoi asigi result haukiba July thada langthokrabane Haubam Pawan Kumar gi Pabung Siam hariba film asigi cameraman Laikhidraba Iro Maipagne sounda Sukanta Mazumdar Iditna Sangkha location sauna Lashram Dev Kumar amade subject expert oina Salam Rajesh ti
District Football Association Moirangna Sinduna Thasigi Tangtara Nipandagi Tim Mangana Sarugyatuna Kwakta Public Ground Chatarakiba 3rd Kaisam Babu Memorial Super Division District Football League Tournament Ki Ngarang Sanakiba Final Match ta AKSA Kwaktana City FC Moirangbu Goal Ani Sinoda Maitiba Piduna League Adugi Champion Oikre League Asigi Final Match ta Mari Lainana Pangthukiba Thoram Aduda Youth Affairs and Sports Minister Govindas Konthozam Amashong Moirang Assembly Constituency ki MLA TI Santina Atuba Mitunglen Oina Saryaki Thoram Aduga Mari Lainana Minister Govindas Konthozam na hai Moirang SG MLA Amadi Kwakta gi Miyam Club Amasung Organization Kiana Kwakta Public Ground ase Kwakta Bazar ga Nangnana Leibana Ground gi Akoiba se Khazinaba Charol Piraklei Hogalag Libana Haro Singbu Mayai Kaba Chinjaktagi Lap na Lehenba Haibasida Hakchang Fana Leibagi Thoidokna Mathautai Aduna Lamdamasigi Naharo Singbu Afaba Maikaida Hakchang Fana Leinaba Amadi Sanaroi Singbu Yokhanaba Kwakta Public Ground gi Akoiba se Soidana Khazilagani Haina Minister Govindasna Makhata Thazaba Piki अखोई मणिपुर से थाना कोनबा कलाम संस्कृति में सकता आपद मतलब नहीं थाना बना खाना वही हम पोरोखले नसीदी अखोई मोरल कैरेक्टर अरुगा फिजिकल फिटनेस अरुगा अखोई बॉडी सुना साउंड माइंड अमा प्रति गमनी अदना कोई निसादगी माथो कोनमी मसी वार ऑन ड्रग्स है कोई पुनम पुलु सिंगिर गवर्नेबल चीफ मिनिस्टर ना ड्रग की मायोग के फैमिली बा लाख मसी अचौबा मसीदगी डाइवर्ट होबंग मसी ओनली स्पोर्ट्स एंड कल्चर ना अखोई तौबंगनी है ay mayam sanjage Ngarang Sanakiba final match aduda AKSA Kwakta gi M Arsan Amashong Rasidna goal amamam chanduna City FC Moirangbu goal ani sinoda maitiba piduna league adugi champion oiba ngamki Temple of Universal Peace Awareness Come Arts and Culture Academy Tupaka Manipur Art and Cultural Academy ACA Thobal amadi Taibang Mahiko Thobal Wangmataba Mathak Laikai na Sinduna Ngarang Lamyan Bahizum Iravat ke Chamag Kudaruk Suba Mapokumot Thawaram Pangthoke Taibang Mahiko gi holda Pangthokiba Thawaram Adu Iravat na Pamjaramba Art and Culture bo Hena Puning Thogatpa Oina Tonga ba Cultural So Kaya Galwena na Pangthoke Thawaram Aduda ACA gi President O Isai Hanba Amade State Institute of Rural Development ki Joint Director O Lokendrona Atoiba Mitung Oina Sarugyaki Thoramgi Sarugama Oina Atoibas Mitung Singna Luchingduna Lamyanwa Iravat ki Mitamda Laikatuna Ikaikumna Botki Iravada Art and Culture bu Yokhanaba Honaramba Kayagi Maramda Wangang Loi Singna Marik Jamawafam Sing Phongdongnaki Loinana Tongan ba Cultural So Singda Sarugyaki Singda Certificate Piduna Puning Thogatki Aroibada Maroiba Pa Mohanna Batang asida ayuki Mami TV News Update lo shinzare en mapawgi damak nungtil pungani ki Mami TV News Update mining dabiyo. iPhone gi mapu oibiu iPhone gi mapu oibiu lakliba October gi tang kunmari nungthil pung ama taba matamda sumnatagi lupa chama khaktana iPhone gi mapu oibiu thamjariba pricing first price iPhone 13 Pro Max second price iPhone Mini 12 128GB third price iPhone SE 2022 128GB amasung consolation price oina miyoi kontrada lupa chamnga pizagani ticket agent oibiningba singna lemna ticket tara amadi lupa lising manga gi mathakta fangbagi khudongchaba pizari ticket Fangfam Singh, Sur Pharmacy, Malom Bazar, Sanatombi Store, Malom Bazar, Pan 150, Waheng Lekai Mobile Dukan, Ipak Offset Praise, opposite Shanghai Express, Amasung FSC Office, Kangabam Lekai, near Vaiko Hotel, Panthoibi Pharmacy, Lamphel, near Lamjingba Hospital, Sorzini Hotel, Moirang, near Maibia Gas, Infal College Gate Dukan, Amu Dukan, Amasung Bembem Wholesale Dukan, Patsoy Part 1.
ड्रो ओटफम कैसामपाट लेमजम लेकाई कम्युनिटी हॉल WhatsApp की खुथांगदा टिकेट बुकिंग तौबगी खुदोंग चाबा पिजरी अकुप मरोल गिदमक पिजरीबा नंबर सिदा कांटेक्ट तौबियु 8787573129